Numit kharanigi matungda papasu university chatpa hore. Ay yumda ithanta laybasi toisilakli. Masinabu hena nungaybo oire haiba yai. Maya marakta thoktuna langba, koiba, thoina pukning chango yadi. Aise hanaga manadre. Ya khara higatlaga, khara langaga, aina thokpa ama lairambado. Hojikti wakhalsi karamba yauhaningdaba mafamda yauruni pakhattuna isagi tawgadawba ithau phawba ningjing mangjing tawri. Yumdagi mapan thokningde. Kana khangba. Ujaningdre haina aina koilot lotliba saktamdo amu uba phangladi. Kana khangba. Thamoygi anauba ningayda pirang mana maning tamlakladi. Ay papana university chatlamdaido magi furit iron tawbi. Yare kadai lechin khrage. Khudang siga kabak nan thorakige. Thekat khradabani yare ni sana. Ngarang tak tawdo aishu kauthu ure. Hoida kaishu kaide kharasu kaudawni natradi mi mande. Ay waduda nokfet tawi. Papa furito lechin na aingonda yenglaga hairai. Icha thoibi. Icha bu handak maraksibu thawai inung nungai tabro. Ay kaishu tawdeda. Sum yumda laibasida itan thai isase adunane. School amada yengsinsi haidawsu nangi exam do result out oraklani. Tha ani ahumgi wanina school buhanbasu matamdo farag ita tarini tawrise. Yani da papa. Ay yumda sum lairaga kai tawba yaido yengsingi. Mapan thokna chathokpadi tale. Furito lechin mapum loirakanda magi pugadawba bag amubado paikhatlaga kadagi thokre. Aishu tapli tung inne. Mangol dari kumtharaklaga khamliba garido thong hangdoi. Aduga haifet lairaga aingonda yenglei. Kanadabada thawai pangwa waganuicha. Lakadaba oigadabadudi adum oirakani. Oihaningdaba oirai haidana ninda tawganu. Oiraklibado maram ama laidana tawrin. Ngaibada kalu. Everything will make perfect sense. Papagi khuhaiduda ay ngaklap yengi. Yengoi, ichana adumna laibado ay nungaite. Chatkibadugidamak pirang sinthagano. Irenjana lairamuko papa chatlukige. Halakpada nangna pamjaba dragon fruit to lairake. Gari thawdoklaga thokre. Ay get haijalamaga mathakkarei. Ay na haiso haidana papa na khangbana hale. Hoy, chumi. Chatkibadugidamak ay ninda tawdana thamoybu otpa hawnade. Novel ama puthoaga mapangi balcony duda thariba sofada phamthai. Nong yamna mangi nungshit ayingbasu sitli. Moregi phi athabaduna inboy shuppoy tawraga ay tasinduna phami. Aduga novel duda thawai lupnaba lakne. Adubu novel duda di padradana wakhal amada oina manglaga leire. Karigumba yambung na ingonda ingit irang piraklingai matamduda mi khwaidawna tawramladi response piramladi hojik aina warisi wagadra. Wari ama oirambasu yai. Aina class 8 karingaygi matamdo ningsinglai. Ibani se lam tongan ba ilap-lapna na opposite oina lairasu school bendi pulli. Ben driver do aikhoy manaktagi oi. Aduga benduda tongliba satra ayambasu uripok Naorem thonglomdagi. Aikhoy romdagi tongbadi ai khakni. Aikhoy dagi chatlaga uripok koiruraga Kendra Vidyalaya Lamphelda haithai. Masi nungtigi aikhoy school chatpagi mawongni. Halakpadana uripok satra hana thadaramaga aikhoy romda last da halai. Kalen suti tharuraga kakhalakpa matamni yamna susai. Yum halakpagi lambida bendo thong hangdoaga tong. Mataida purna thongdo makhongna ngaaga phami. Aishu thong mayadugi opposite phami. Yambong, nakhong se hando nungaite. Thong ngaklimagdada hando oi kay haino. Hando o nungaite haiba. Set lawni he thajalakani he. Kaka, yambong nakhatnaba haure. Angang machagi type ta sembrang sidi. Tu, yengo. Mi naubi chahoy tumin tong ni se uridana. Class nang ni helini. Aduga nang nakesinadana papa kaka tawdana layne. Is angang natradi yam ahalo.
Class 8 ꯀꯥꯔꯗꯤꯅꯦ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯕꯅꯤ. ꯚꯦꯟ ꯗ꯭ꯔꯥꯏꯚꯔꯗꯨ ꯋꯥ ꯉꯥꯡꯂꯛꯏ ꯏꯕꯥꯅꯤꯒꯤ ꯏꯇꯧꯗꯨꯗ. ꯍꯧꯔꯛꯑꯕ ꯑꯃꯨꯛ? ꯍꯩ ꯄꯨꯔꯅ, ꯅꯪꯁꯨ ꯂꯥꯏꯃ ꯈꯗꯥꯡ ꯑꯣꯟꯊꯣꯛꯅ ꯌꯥꯎꯏꯗ. ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦ. ꯁ꯭ꯀꯨꯜ ꯆꯠꯄꯁꯨ ꯍꯜꯂꯛꯄꯗꯁꯨ ꯑꯗꯨꯝ ꯅꯣꯝꯗꯅ ꯂꯩꯕꯁꯤꯕꯨ ꯀꯩꯅꯣ? ꯅꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯍꯥꯏꯅꯦ ꯅꯪꯗꯤ ꯋꯥ ꯉꯥꯡꯂꯒ ꯄꯨꯛ ꯊꯜꯂꯦꯅ. ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯋꯥ ꯉꯥꯡꯍꯜꯂꯒ ꯊꯝꯂꯗꯤ ꯌꯥꯏꯌꯦꯅꯦ. ꯅꯆꯤꯟꯗꯣ ꯄ꯭ꯂꯥꯁꯇꯔꯅ ꯅꯞꯁꯤꯟꯅꯤꯀꯣ. ꯚꯦꯟꯗ ꯇꯣꯡꯂꯤꯕ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ. ꯄꯨꯔꯅꯗꯨ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯁꯨ ꯌꯥꯎꯅ ꯅꯣꯛꯁꯤꯜꯂꯛꯏ. ꯃꯈꯣꯏꯒꯤ ꯒꯦꯠ ꯃꯄꯥ ꯌꯧꯕꯗ ꯀꯨꯝꯂꯝꯗꯥꯏꯗ ꯑꯩꯒꯤ ꯇꯪꯈꯥꯏꯕꯤꯅꯤ ꯂꯣꯜꯂꯤꯕ ꯁꯝ ꯅꯥꯝꯃ ꯀꯟꯅ ꯍꯦꯛꯇ ꯆꯤꯡꯂꯝꯃꯤ. ꯑꯩꯁꯨ ꯂꯦꯝꯅ ꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦ. ꯕꯦꯒꯑꯣ ꯀꯔꯤꯑꯣ ꯆꯣꯡꯊꯔꯒ ꯃꯌꯨꯝ ꯆꯪꯈ꯭ꯔꯤꯕꯗꯣ ꯇꯥꯟꯅꯩ. ꯀꯀꯥ ꯚꯦꯟꯗꯨꯅ ꯃꯊꯥ ꯁꯥꯅ ꯂꯦꯞꯂꯒ ꯑꯩꯕꯨ ꯀꯧꯏ. ꯃꯃꯥ ꯁꯈꯤꯅ ꯀꯣꯟꯅ ꯊꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯚꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯗꯣ ꯊꯥꯗꯣꯛꯈꯤ. ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯑꯩ ꯄꯨꯔꯅ ꯍꯣꯏꯗ ꯂꯩ. ꯄꯄꯥꯅ ꯇꯞꯅ ꯂꯧꯕ ꯂꯥꯛꯏ. ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯄꯄꯥꯅ ꯑꯩꯕꯨ ꯆꯩꯗꯦ, ꯉꯥꯡꯗꯦ, ꯃꯈꯨꯠ ꯊꯥꯗꯦ. ꯅꯣꯡꯃꯇ ꯑꯁꯥꯎꯕꯒꯤ ꯃꯁꯛ ꯎꯠꯂꯛꯇꯦ. ꯃꯁꯤꯅꯁꯨ ꯍꯦꯟꯅ ꯑꯩꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯣꯏꯕꯅꯤ. ꯃꯤ ꯀꯤꯕ ꯈꯪꯗꯕꯅꯤ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯣ ꯑꯩ ꯃꯤ ꯌꯥꯝꯅ ꯈꯠꯅꯔꯛꯏ. ꯃꯤ ꯈꯠꯅꯕ ꯈꯨꯗꯤꯡ ꯑꯩꯅ ꯄꯨꯔꯅꯕꯨ ꯑꯩꯒꯤ ꯃꯤꯆꯪꯗ ꯂꯦꯞꯍꯜꯂꯤ. ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯌꯥ ꯍꯤꯒꯠꯂꯒ ꯀꯨꯝꯍꯩ ꯌꯦꯡꯂꯒ ꯂꯩꯕꯅ ꯀꯣꯡꯒꯥꯏꯅꯤ. ꯑꯩꯒꯤ ꯁꯥꯏꯠꯇ ꯃꯤꯆꯪ ꯆꯪꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯈꯨꯕꯥꯛ ꯈꯨꯔꯒ ꯅꯣꯛꯂꯤꯕꯅꯤ. ꯃꯥꯁꯨ ꯃꯊꯣꯡ ꯌꯥꯝꯅ ꯍꯨꯛꯇꯕꯅꯤ. ꯅꯤꯡꯁꯤꯡꯂꯤ. ꯃꯈꯣꯏꯒꯤ 10 ꯊꯥꯔꯝꯗꯥꯏꯒꯤ ꯄ꯭ꯔꯤ-ꯕꯣꯔꯗ ꯑꯦꯛꯖꯥꯝ ꯍꯧꯕ ꯅꯨꯃꯤꯠꯇꯣ ꯂꯣꯏꯁꯤꯟꯕ ꯅꯪꯗꯕꯒꯤ ꯐꯨꯔꯤꯠꯁꯨ, ꯇꯥꯏꯁꯨ, ꯈꯣꯡꯎꯞꯁꯨ, ꯃꯣꯖꯥꯁꯨ, ꯕꯦꯒꯁꯨ ꯄꯨꯂꯞ ꯁꯨꯞꯆꯤꯜꯂꯒ ꯄꯥꯏꯔꯒ ꯚꯦꯟ ꯃꯅꯨꯡꯗ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯒ ꯆꯣꯡꯁꯤꯜꯂꯛꯄ ꯅꯨꯃꯤꯠꯇꯣ ꯃꯃꯥ ꯁꯈꯤꯅ ꯒꯦꯠꯇ ꯀꯣꯏꯂꯥꯎ ꯂꯥꯎꯗꯅ ꯂꯩꯍꯧꯕꯅꯤ. ꯃꯥꯅ ꯚꯦꯟ ꯃꯅꯨꯡꯗ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯅ ꯇꯣꯡꯉꯤ. ꯇꯥꯏ ꯄꯨꯟꯕ ꯍꯩꯇꯕꯒꯤ ꯑꯩꯅ ꯄꯨꯟꯕꯤꯈꯤꯕꯗꯣ. ꯃꯇꯝꯗꯨꯗ ꯚꯦꯟꯗ ꯇꯣꯡꯕ ꯑꯩꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯅꯨꯄꯤꯈꯩꯅ ꯏꯕꯥꯅꯤ ꯀꯣꯏꯅꯔꯦꯅ ꯂꯛꯅꯈꯤ. ꯑꯩꯅ ꯁꯥꯎꯔꯒ ꯈꯠꯅꯩ. ꯃꯗꯨꯗꯗꯤ ꯄꯨꯔꯅ ꯍꯥꯟꯅꯒꯨꯝꯅ ꯅꯣꯛꯇꯅ ꯊꯑꯣꯏꯗꯅ ꯂꯩꯊꯣꯛꯇꯦ. ꯈꯠꯅꯔꯤꯕ ꯃꯔꯛꯇꯨꯗꯒꯤ ꯑꯩꯕꯨ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯈꯤꯕꯅꯤ. ꯑꯗꯨꯒ ꯇꯞꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯩꯉꯣꯟꯗ "ꯃꯥꯟꯅꯔꯨꯅꯨ ꯑꯉꯥꯎꯕꯤ" ꯍꯥꯏꯕ ꯋꯥꯍꯩ ꯑꯅꯤꯁꯦ ꯌꯥꯝ ꯁꯦꯡꯅ ꯀꯥꯎꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯈꯤꯕꯅꯤ. ꯑꯁꯤꯒꯨꯝꯕ ꯃꯦꯃꯣꯔꯤꯁ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯅꯍꯥꯟ ꯃꯈꯩ ꯅꯤꯡꯁꯤꯡꯕꯗ ꯅꯣꯛꯄꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯣꯝꯗꯒꯤꯅꯣ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ. ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯔꯛꯏ. ꯃꯁꯛ ꯊꯣꯛꯂꯛꯏ. ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯅꯣꯚꯦꯜ ꯑꯃ ꯍꯥꯡꯗꯣꯛꯂꯒ ꯃꯥꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ. ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯦ? ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯂꯝ ꯍꯦꯜꯂꯤꯗ. ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯑꯩ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯕꯦꯜꯀꯣꯅꯤ ꯃꯇꯦꯛꯇꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯉꯩ ꯃꯈꯥꯔꯣꯝꯗꯒꯤ ꯏꯅꯝ ꯊꯧꯔꯥꯅꯤꯅ ꯀꯧꯔꯛꯏ. "ꯕꯦꯕꯦ, ꯀꯝꯐꯣꯏ ꯃꯦꯠꯄ ꯆꯥꯁꯦ ꯂꯥꯎꯍꯦ!" ꯑꯩ ꯃꯈꯥꯗ ꯍꯥꯏꯔꯞ ꯌꯦꯡꯊꯔꯒ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯏꯅꯝ ꯊꯧꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯀꯨꯝꯊꯔꯛꯂꯦ. ꯃꯥꯡꯒꯣꯜꯗ ꯏꯅꯝ ꯊꯧꯔꯥꯅꯤꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯏ. ꯀꯝꯐꯣꯏ ꯉꯥꯛꯁꯪ ꯉꯥꯡꯕꯗꯣ ꯃꯥꯗꯤ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯏ. ꯑꯩꯗꯤ ꯄꯥꯝꯖꯅ ꯆꯥꯕ ꯅꯠꯇꯦ. ꯉꯥꯏꯍꯥꯛ ꯋꯥꯈꯜꯗꯣ ꯑꯃꯔꯣꯝꯗ ꯆꯠꯅꯕꯅꯤ. "ꯕꯦꯕꯦ, ꯅꯪ ꯍꯟꯗꯛ ꯀꯩꯗꯧꯔꯒꯦ?" "ꯀꯩꯁꯨ ꯇꯧꯗꯦꯅ." "ꯅꯁꯥ ꯉꯝꯗꯕ꯭ꯔో? ꯏꯄꯠ ꯄꯠꯊꯔꯗꯅ." "ꯏꯅꯝꯃ, ꯅꯣꯏꯗ ꯌꯦꯟ ꯂꯣꯏꯁꯤꯗꯅ. ꯑꯩꯌꯥꯇꯣꯟꯅ ꯆꯩꯔꯛꯀꯗ꯭ꯔꯣ?" ꯏꯅꯝ ꯊꯧꯔꯥꯅꯤ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ. "ꯀꯩꯒꯤ ꯆꯩꯗꯣꯏꯅꯣꯅꯦ, ꯖꯤꯕ ꯌꯣꯛꯄꯕꯣ." ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯕꯁꯦ ꯁꯨꯝ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗꯦ. ꯌꯦꯡꯒꯣꯟ ꯁꯥꯍꯜꯂꯒ ꯏꯅꯝꯃꯍꯣꯏꯒꯤꯁꯨ ꯀꯥꯟꯅꯅꯕ, ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯦꯟꯐꯝ ꯑꯣꯏꯅꯕ ꯇꯧꯁꯤꯗꯅ." "ꯑꯩꯒꯤꯕꯨꯗꯤ ꯌꯥꯏꯅꯦ. ꯑꯗꯣ ꯅꯪꯕꯨ ꯁ꯭ꯀꯨꯜ ꯑꯣꯖꯥ ꯑꯣꯏꯔꯝꯂꯒ ꯌꯦꯟ ꯑꯃꯨꯛ ꯂꯣꯏꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯉꯤꯀꯣ." ꯑꯩ ꯏꯅꯝꯃꯒꯤ ꯋꯥꯗꯨꯗ ꯈꯪꯅꯣꯛ ꯅꯣꯛꯊꯣꯛꯂꯦ. ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯈꯔ ꯌꯥꯡꯉꯤ. ꯏꯃꯨꯡꯁꯤꯗ ꯑꯩꯈꯛ ꯂꯩꯕꯁꯤꯅꯁꯨ ꯑꯣꯏꯕ ꯖꯥꯠꯅꯤ ꯍꯦꯟꯅ ꯏꯁꯥꯅ ꯏꯁꯥ ꯋꯥꯍꯟꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯤꯕꯁꯦ. ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯥꯗꯣ ꯂꯩꯔꯝꯂꯗꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯍꯟꯗꯛ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯠꯇꯅ ꯈꯜꯍꯜꯂꯤ. ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯍꯥꯏꯊꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩ ꯏꯃꯨꯡ ꯋꯥꯏꯔꯝ ꯁꯤꯠꯆꯤꯜꯂꯒ ꯆꯥ ꯊꯛꯅꯕ ꯂꯣꯜꯂꯤꯉꯩ ꯄꯄꯥꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯍꯜꯂꯛꯂꯤ. ꯃꯌꯥꯏ ꯀꯥꯗ ꯐꯝꯂꯒ ꯑꯩꯕꯨ ꯀꯧꯔꯛꯏ. ꯑꯩ ꯃꯥꯒꯤ ꯆꯤꯅꯤ ꯌꯥꯎꯗꯕꯤ ꯆꯥꯗꯣ ꯀꯞ ꯑꯃ ꯍꯩꯔꯗꯨꯅ ꯄꯨꯊꯣꯛꯏ. "ꯅꯨꯡꯉꯥꯏꯅꯦ ꯏꯆꯥꯅ ꯁꯦꯕꯥꯒ ꯇꯧꯁꯤꯜꯂꯛꯄꯁꯦ." ꯑꯩ ꯍꯥꯏꯐꯦꯠ ꯅꯣꯛꯏ. "ꯑꯗꯨ ꯄꯄꯥ." "ꯍꯥꯏꯌꯨꯅꯦ."
Paisa thadaraga inam thaurani ibani farm macha ama tawge. Papa aingonda ngaklap yenglaga nokfet tawre. Yai, ichana haiba wada aina yadaba yawbrane. Ai harauna yengi. Ihe kawbu kawine. Kaidawrage? Birena baton pirakpani. Ai papagi wadada ngai. Kanage? Nangini puna luhongbagini ne. Wahai ado. Kok manung sida maigi chingpok haibadawna bang lawkre. Kok chawbi kari. Papa na puthorakliba baton do pairaga yengi. Puna ningthem wets lusi chanamba. Papa, aingonda yenglaga nokmi tawraduna hairai. Puna si yaine. Yam nungairi masi angang se aidi. Icha thoibi. Ai papa na kawraklibaduda khangpre khangi. WakhaL sing hak leplure. Kaidawrage ne nangbo. Hairaklido khumnaba ai thawna phawba isada yawjadre. Khudakta aigi kada chen khalaklaga thongdu lok tokshili. Aduga isadu menman tadana ka manungduda koi chattana lay. Phathaba ngamdre. Mitlu anido pisu tanik tarakadawbagi panduna layre. Khud anigi khutchasingdo karan chanduna paishanaraga ai khadang mayada thami. Aduga aigi nungda haugalakliba phathaba waraba ihuldo laksinaba hotnai. Aina ngasi uriba tariba si kaino. Ama khangba ngamdringai amana ithakta amuk nantharakpa. Sibu haunabro. Asengba amata natte mangni. Lucinda, mangba lepo. Mikap thoklo. Nang mangakna duna siba tare. Lucinda, se, mikap thoklo. Isa ithanta murum sonjaduna mit anidagi pi tap tare. Asuk hangmada waba China se phangnabagira. Aina nungsiba hairuriba. Ai ware. Yambung, ai ware. Nangna ibu wahal. Lepna angang machadawna hik lawna kapthore. Ngasidi kapase. Isana thingjaba ngamdre. Khonjal thoktanaba khutna chimbal se khumchinduna khangi. Nahan makai isa ithanta phathajarambane. Ngasidi ngamdre. Ai phone do lokthokduna kapna Ronita da call taw. Aina kappaduda ma pakhatli. Bye, nang kaidawrage? Ronita, ai am ware. Se, kaigino kapliduba kaidawrage mi? Yambungi luhongbagi bato lae. Ha, kaino moisu henman lakmankre. Ronita ai kaidawdoino? Kapkanu se, nangna dumai kapladi ai isana isabu yam waraujarani. Yam waye nungsibase sumai wanabro. Ai khangba ngamdre. Kaigino sibo magkapta kapningi. Sor pulle magi luhongbagi bato nubas. Ronita, ai kaidawdoino? Ai sukari haigadabano khangdre. Lucinda, ai am lali. Nanga dumai kapano nungaiti. Ai Ronita ga wari sabadunadi apenba oidre. Phone do hoi mai hairamdana kakthatlaga magi tawrakliba baton ado paiduna kadagi prap thoglei. Aduga gari do inthoi. Papa na kadai chattoino hanglido khumlamdana purna hoiromda lai. Lambida ai WakhaL mayam amana kok manungsida uru ungduna leiri. Pisu lepa leitana tarakli. Khutna mana amuk thangatuna phat taithoi. Uripok yambem leikaigi mamang leiraktuda thaujilaktuna pabung biren hoigi mayum yauri. Gate mayaduda thaichilap tawna gari do khamlunlaga prap changlei. Aina nungdang wairamduda lakliba saptradu ubada mama sakhidu ingak na kaurei. Aima, thoibisna, kanaga laino nangbo? Ai peri tawduna changseli. Mama, yambung di hospital chatkibro? Leibani, magi kada. Mama sakhina wa makha taba nangdringai imungda hekta grom changi. Thongjawdogi hek nakalda changlakpaga leiriba stair do gab ka khatli. Aduga oi thangmada thekchilaga leiriba purnagi kadu hoi mai haidabi thongdo hangdoi. Madi printer dagi kari no anamba che khara chingthoklaga leirambani. Ai changlakpaduda ingak na mamit lauthoaga yenglei. Ai su changsinduna magi manakta lepi. Ngasidi
ꯑꯩꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯂꯥꯟꯈ꯭ꯔꯕꯅꯤ꯫ ꯀꯨꯏꯅ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯋꯥꯍꯩ ꯈꯔꯁꯦ ꯆꯤꯟꯕꯥꯜ ꯅꯨꯡꯁꯤꯗ ꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯑꯄꯟꯕ ꯄꯤꯔꯔꯣꯏ ꯉꯁꯤꯗꯤ꯫ ꯂꯣꯏꯃꯛ ꯍꯥꯏꯅꯤ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯒꯅꯤ꯫ ꯂꯨꯁꯤꯟꯗꯥ, ꯀꯅꯥꯒ ꯂꯥꯛꯏꯅꯣ? ꯕꯕꯥꯒ ꯂꯥꯛꯏꯔꯣ? ꯑꯩ ꯏꯊꯟꯇ ꯂꯥꯛꯏꯅꯤ꯫ ꯀꯩ ꯂꯩꯔꯒꯦ? ꯌꯥꯝꯕꯨ, ꯍꯥꯎꯅꯦ, ꯅꯪ ꯑꯩꯒꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯣ? ꯃꯥ ꯈꯨꯝꯂꯛꯀꯦ ꯇꯧꯕꯒ ꯑꯩꯅ ꯋꯥꯍꯪ ꯑꯃꯨꯛ ꯍꯪꯖꯤꯜꯂꯤ꯫ ꯌꯥꯝꯕꯨ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯂꯨꯁꯤꯟꯗꯥ, ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯒꯤ ꯋꯥꯍꯩꯗꯨꯗ, ꯑꯩꯒꯤ ꯈꯣꯟꯊꯣꯛ ꯑꯗꯨꯗ ꯌꯥꯝꯕꯨꯡꯗꯣ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏ, ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯁꯤꯁꯨ ꯂꯦꯞꯄꯣ ꯌꯥꯗ꯭ꯔꯦ꯫ ꯅꯪ ꯑꯝꯇ ꯂꯦꯞꯍꯜꯂꯣ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯀꯩꯒꯤꯅꯣ ꯕꯥꯔꯇꯣꯟ ꯇꯧꯔꯛꯏꯗꯣ? ꯑꯗꯨ ꯎꯕꯗ ꯑꯩ ꯈꯥꯡꯕ ꯉꯝꯗꯤꯌꯦ꯫ ꯌꯥꯝꯕꯨꯡ, ꯑꯩ ꯅꯪ ꯌꯥꯎꯗꯅ ꯂꯩꯕ ꯌꯥꯝ ꯋꯥꯅꯤꯌꯦ꯫ ꯉꯝꯂꯣꯏꯌꯦ꯫ ꯄꯨꯔꯅꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯕꯥꯔꯇꯣꯟꯁꯤꯗꯗꯤ ꯃꯤꯡ ꯑꯃ ꯏꯈ꯭ꯔꯦ꯫ ꯍꯩꯖꯤꯡꯄꯣꯠꯀꯤ ꯀꯦꯛ ꯑꯣꯔꯗꯔ ꯇꯧꯕꯗ ꯁꯤ ꯃꯤꯡꯁꯦ ꯊꯥꯎꯑꯣꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯀꯩꯅꯥꯒꯤ ꯗ꯭ꯔꯦꯁ ꯂꯩꯕꯗ ꯏꯃꯥꯅ ꯂꯨꯁꯤꯒꯤ ꯁꯥꯏꯖꯇ ꯂꯣꯏ ꯂꯩꯈ꯭ꯔꯦ꯫ ꯀꯃꯥꯏ ꯇꯧꯅꯤ? ꯑꯩ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯀꯣꯛꯁꯦ ꯄꯣꯛꯈꯥꯏꯒꯗꯧꯔꯦ꯫ ꯑꯩꯒꯤ ꯍꯩꯅꯕꯤꯗꯣ ꯐꯨꯗꯣꯔꯛꯏ꯫ ꯅꯪꯅ ꯉꯥꯡꯉꯤ ꯋꯥꯁꯤꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯐꯥꯒꯤꯔꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ꯫ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯎꯔꯛꯀꯅꯤ꯫ ꯂꯨꯍꯣꯡꯐꯝꯗꯒꯤ ꯀꯩꯅꯥ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯇꯣꯏꯅ ꯇꯥꯔꯦ꯫ ꯕꯣꯔ ꯃꯥꯡꯈ꯭ꯔꯦꯗꯤ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤ꯫ ꯑꯩꯅ ꯔꯦꯀꯣꯔꯠ ꯊꯝꯁꯤꯔꯥ? ꯑꯩ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯄꯗ ꯄꯨꯔꯅꯅ ꯈꯨꯗꯥꯡ ꯐꯥꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯅ ꯄꯥꯏꯔꯤꯕ ꯕꯥꯔꯇꯣꯟꯗꯣ ꯇꯞꯅ ꯁꯠꯂꯒ ꯂꯧꯈ꯭ꯔꯦ꯫ ꯑꯩꯁꯨ ꯉꯛꯅ ꯃꯥꯅ ꯇꯧꯔꯤꯗꯨ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯇꯦꯕꯜ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯪ ꯔꯤꯃꯨꯚꯔꯗꯨꯅ ꯂꯨꯁꯤꯒꯤ ꯋꯥꯏꯗꯨ ꯃꯨꯊꯠꯂꯒ ꯄꯦꯟꯅ INDA ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯥꯒꯩꯗꯣ ꯑꯃꯨꯛ ꯀꯛꯊꯠꯂꯒ ꯃꯥꯏꯕꯝ ꯏꯁꯤꯜꯂꯤ꯫ ꯑꯩ ꯉꯛꯅ ꯃꯉꯣꯟꯗ ꯌꯦꯡꯉꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯕꯣꯔ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯇꯧꯔꯔꯣꯏꯗꯅ, ꯌꯥꯔꯦꯗꯅ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ꯫ ꯅꯪꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯩꯌꯦ ꯂꯨꯁꯤꯟꯗꯥ꯫ ꯅꯪꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯈꯪꯅꯕꯒꯤꯗꯃꯛ, ꯐꯪꯅꯕꯒꯤꯗꯃꯛ ꯔꯣꯅꯤꯇꯥꯅ ꯁꯦꯝꯕꯤꯕ ꯂꯝꯕꯤꯗ ꯆꯠꯄ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯐꯪꯅꯕꯒꯤꯗꯃꯛ ꯁꯨꯅꯤꯜꯅ ꯁꯦꯝꯕꯤꯕ ꯂꯝꯕꯤꯗꯨꯗ ꯆꯠꯄ꯫ ꯀꯩꯕꯣ? ꯃꯤꯀꯨꯞꯁꯤꯅꯤ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯉꯥꯏꯖꯔꯛꯂꯤꯁꯦ꯫ ꯉꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯃꯤꯀꯨꯞꯁꯤꯅꯤ꯫ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩ ꯋꯥꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯕꯅ ꯆꯠꯂꯤꯕ ꯊꯥ ꯊꯋꯥꯟꯒꯤ ꯈꯣꯡꯆꯠꯁꯨ ꯉꯥꯏꯍꯥꯛꯇ ꯂꯦꯞꯄꯣ ꯍꯥꯏꯗꯨꯅ ꯐꯥꯗꯨꯅ ꯊꯝꯅꯤꯡꯕ ꯄꯣꯛꯂꯤ꯫ ꯃꯤꯀꯨꯞꯁꯤ ꯍꯧꯈꯤꯅꯤ ꯈꯟꯕꯗ ꯄꯥꯝꯃꯨꯔꯤ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯅꯪꯅ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ, ꯆꯥꯛꯄ ꯊꯥ ꯑꯃꯅꯤꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯉꯥꯎꯔꯛꯂꯤꯕ, ꯆꯥꯛꯂꯛꯂꯤꯕꯁꯤꯅ ꯆꯍꯤ 4-5ꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯕꯁꯨ ꯈꯪꯕꯤꯗꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯍꯥꯏꯕ ꯉꯝꯍꯟꯗꯕ꯫ ꯑꯩꯁꯦ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯈꯪꯕ꯭ꯔꯥ? ꯄꯨꯔꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯕꯥꯔꯇꯣꯟꯗꯨꯗ ꯌꯦꯡꯂꯒ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯕꯕꯥ ꯂꯨꯈꯣꯏꯗ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯄꯗ ꯀꯟꯗꯤꯁꯟ ꯑꯃꯈꯛ ꯊꯝꯂꯛꯏ꯫ ꯀꯩ ꯀꯟꯗꯤꯁꯟꯅꯣ ꯈꯪꯅꯤꯡꯕ꯭ꯔꯥ? ꯑꯩ ꯈꯪꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ꯫ ꯕꯕꯥ ꯂꯨꯈꯣꯏꯅ ꯍꯥꯏ, ꯃꯥꯒꯤ ꯃꯆꯥ ꯁꯅꯥꯁꯤꯅ ꯃꯄꯤ ꯇꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯃꯆꯥ ꯊꯥꯖꯕ ꯉꯝꯂꯣꯏꯅ꯫ ꯕꯕꯥꯗꯣ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ミꯁꯛꯇꯨꯗ ꯅꯪꯕꯨ ꯄꯤꯅꯤ ꯍꯥꯏ꯫ ꯃꯗꯨꯅꯤ ꯃꯥꯒꯤ ꯀꯟꯗꯤꯁꯟ ꯑꯃ ꯍꯥꯏꯕꯗꯣ꯫ ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯅꯪꯁꯦ ꯅꯪꯅ ꯅꯨꯡꯁꯤꯕ ꯃꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯃꯤꯟꯅꯕ ꯌꯥꯗꯧꯕ ꯅꯨꯄꯤ ꯅꯠꯇꯦꯁꯨ ꯍꯥꯏ꯫ ꯑꯩ ꯌꯥꯝꯅ ꯃꯊꯥ ꯁꯥꯈꯤ꯫ ꯕꯕꯥꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯅ ꯋꯥꯁꯦ ꯁꯨꯅꯤꯜꯗ ꯍꯥꯏꯕꯅꯤ꯫ ꯃꯥꯁꯨ ꯑꯩꯒꯤꯗꯃꯛ ꯎꯄꯥꯏ ꯃꯈꯜ ꯃꯈꯜ ꯊꯤꯕ ꯍꯧꯔꯛꯄꯅꯤ꯫ ꯅꯪꯒ ꯑꯃꯨꯛ ꯔꯣꯅꯤꯇꯥ ꯍꯣꯏꯒꯤ ꯃꯅꯝꯃꯒꯤ ꯗꯦꯂꯤꯚꯔꯤꯒꯤꯗ ꯊꯦꯡꯅꯔꯦ꯫ ꯃꯇꯝꯗꯨꯗ ꯅꯣꯡꯃ ꯑꯩꯅ ꯔꯣꯅꯤꯇꯥꯗ ꯋꯥꯔꯤ ꯑꯃ ꯁꯥꯁꯤ ꯍꯥꯏꯗꯅ ꯅꯪꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯋꯥꯔꯤ ꯇꯧꯏ꯫ ꯀꯅꯥ ꯈꯪꯅꯔꯤ, ꯀꯅꯥ ꯂꯣꯏꯅꯔꯤ, ꯑꯩꯅ ꯂꯣꯏꯅ ꯍꯪꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯔꯣꯅꯤꯇꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯕꯅꯤ꯫ ꯕꯕꯥ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯃꯇꯥꯡꯗꯨꯗ
ꯑꯩꯅ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯗ ꯈꯔ ꯑꯑꯣꯟꯕ ꯎꯕ ꯐꯪꯏ꯫ ꯅꯪꯅ ꯑꯩꯕꯨ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯈꯟꯕꯤꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯃꯇꯥꯡꯗꯨꯗ ꯑꯩꯅ ꯁꯨꯅꯤꯜꯗ ꯇꯝꯃꯤ꯫ ꯔꯣꯅꯤꯇꯥꯁꯨ ꯈꯪꯕꯅꯤ꯫ ꯃꯕꯥꯅꯤꯅ FBꯗ ꯑꯩꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯁ꯭ꯇꯦꯇꯁ ꯊꯝꯃꯨ ꯍꯥꯏ꯫ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗꯨꯗ ꯂꯨꯁꯤꯗꯣ ꯃꯉꯣꯟꯗ ꯋꯥꯔꯤꯁꯤ ꯐꯖꯅ ꯍꯥꯏꯔꯒ ꯃꯥꯁꯨ ꯈꯪꯅ ꯊꯝꯕꯅꯤ꯫ ꯂꯨꯁꯤꯗꯣ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ꯫ ꯑꯩ ꯉꯛꯄꯅ ꯁꯣꯔ ꯍꯣꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯏ ꯉꯥꯏꯍꯥꯛꯇꯨꯗ꯫ ꯋꯥꯔꯤꯗꯨ ꯃꯈꯥ ꯆꯠꯊꯍꯟꯅꯤꯡꯕꯅ ꯉꯥꯏꯉꯝꯗꯅ ꯍꯥꯏꯔꯨꯏ꯫ ꯑꯗꯩꯗꯤ ꯁꯨꯅꯤꯜꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯅꯪꯅ ꯌꯨꯝ ꯍꯟꯈ꯭ꯔꯒ ꯁꯣꯏꯗꯅ ꯑꯩꯒꯤ ꯌꯨꯖꯔꯅꯦꯝ ꯍꯪꯂꯛꯀꯅꯤ ꯍꯥꯏꯕ꯫ ꯅꯪꯅ ꯑꯗꯨ ꯍꯪꯂꯛꯄ ꯅꯨꯃꯤꯠꯇꯨꯗ ꯁꯨꯅꯤꯜ ꯏꯕꯥꯅꯤ ꯌꯦꯟ ꯊꯣꯡꯕ ꯆꯥꯏ꯫ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯑꯩꯒꯤ ꯏꯇꯧꯗꯣ? ꯈꯔ ꯂꯩꯔꯒ ꯑꯩꯕꯨ ꯆꯥꯛ ꯀꯧꯔꯛꯄ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯑꯩ ꯇꯥꯔꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯀꯟꯐꯦꯁ ꯇꯧꯕꯗꯣ, ꯑꯩ ꯏꯁꯩ ꯇꯥꯗꯤ ꯏꯌꯔꯄꯤꯁ ꯍꯥꯞꯄꯤꯗꯣ ꯁꯨꯅꯤꯜꯒ ꯋꯥꯔꯤ ꯁꯥꯕꯅꯤ꯫ ꯃꯥꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯇꯥꯏ꯫ ꯃꯥꯅꯅꯦ ꯇꯥꯗꯕ ꯁꯥꯎ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯇꯥꯍꯧꯗꯕ ꯁꯥꯕꯅꯤ꯫ ꯌꯨꯝ ꯍꯜꯂꯛꯑꯒ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯄꯨꯔꯅꯒꯤ ꯃꯁꯛꯇꯨ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯅꯣꯛꯐꯦꯠꯇ ꯇꯧꯕ ꯃꯥꯏꯊꯣꯡꯗꯣ ꯌꯥꯝꯅ ꯂꯨꯝꯊꯅ ꯁꯤꯔꯤꯌꯁ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯈꯔ ꯂꯩꯔꯒ ꯄꯤꯛꯅꯤꯛꯇꯨ ꯁꯤꯜꯂꯦ꯫ ꯁꯨꯅꯤꯜꯅ ꯁꯤꯟꯕꯅꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯦꯡꯂꯔꯣꯏꯗꯕ ꯃꯌꯦꯛꯂ ꯌꯦꯡꯅꯕꯅꯤ ꯍꯥꯏ ꯁꯨꯅꯤꯜꯅ꯫ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯨꯟꯁꯤꯕ, ꯁꯨꯅꯤꯜ, ꯄꯥꯟꯊꯣꯏ, ꯔꯣꯅꯤꯇꯥ, ꯂꯨꯁꯤ ꯂꯣꯏꯅꯃꯛ ꯅꯪ ꯈꯪꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯅꯪꯒꯤ ꯑꯣꯏꯈꯤꯕ ꯅꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯋꯥꯍꯜꯂꯤ ꯈꯪꯕ꯭ꯔꯥ? ꯐꯣꯡꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄꯁꯨ ꯌꯥꯗꯕ, ꯍꯥꯏꯗꯣꯛꯄꯤꯗꯕꯒꯤ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯃꯤꯠꯅ ꯎꯔꯤꯕ ꯄꯨꯝꯕꯗꯨꯅ ꯑꯣꯠꯄꯗꯨꯁꯨ ꯑꯩꯅ ꯌꯦꯡꯕ ꯉꯝꯗꯕ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯍꯦꯟꯃꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯒ ꯁꯨꯅꯤꯜꯒ ꯄꯤꯛꯅꯤꯛ ꯍꯜꯂꯛꯑꯒ ꯈꯠꯅꯈꯤ꯫ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯤꯔꯒꯦ ꯈꯟꯗꯨꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯕꯗꯗꯤ ꯑꯗꯨꯝ ꯆꯠꯈꯤꯗ꯭ꯔꯦ꯫ ꯃꯦꯁꯦꯖꯁꯨ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯩ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟ ꯂꯩꯕꯗ ꯇꯥꯔꯦ꯫ ꯅꯪꯅ ꯆꯦꯛꯃꯨꯛ ꯂꯥꯎꯗꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯣ ꯑꯩ ꯁꯣꯝꯗ ꯇꯨꯝꯕ ꯆꯥꯕ ꯆꯪꯗꯅ ꯃꯊꯥ ꯁꯥꯕ ꯍꯧꯔꯛꯄꯗ ꯄꯥꯕꯨꯡꯅ ꯕꯥꯔꯇꯣꯟꯁꯦ ꯑꯃ ꯅꯝꯂꯒ ꯄꯨꯔꯛꯄꯅꯤ꯫ ꯋꯥꯍꯩꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯀꯩ ꯄꯥꯕꯨꯡꯅ? ꯍꯣꯏ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ꯫ ꯃꯥꯁꯨ ꯈꯪꯕꯅꯤ꯫ ꯃꯥꯅ ꯕꯥꯔꯇꯣꯟꯁꯦ ꯕꯕꯥ ꯂꯨꯈꯣꯏꯗ ꯑꯃꯨꯛ ꯄꯤꯈꯤꯕꯅꯤ꯫ ꯃꯆꯥ ꯑꯩꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯃꯇꯥꯡꯁꯤꯗꯗꯤ ꯅꯣꯛꯀꯗ꯭ꯔꯥ ꯀꯞꯀꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤꯕꯅ ꯈꯝ ꯊꯦꯡꯂꯛꯂꯤ꯫ ꯃꯥꯅ ꯀꯧꯔꯛꯏ꯫ ꯂꯨꯁꯤꯟꯗꯥ, ꯇꯥꯏꯌꯦ꯫ ꯕꯕꯥꯅ ꯑꯩꯕꯨ ꯃꯃꯥꯛꯅꯨꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ꯫ ꯆꯥꯡꯌꯦꯡꯗꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯑꯣꯏꯍꯟꯕꯅꯤ꯫ ꯂꯨꯁꯤꯟꯗꯥ, ꯇꯥꯏꯌꯦ, ꯇꯥꯔꯤꯌꯦ꯫ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯃꯥ ꯋꯥꯗꯣ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯇꯧꯐꯝ ꯈꯪꯗꯕ ꯃꯑꯣꯡ ꯎꯏ꯫ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯃꯀꯣꯛꯇ ꯅꯥꯜꯂꯒ ꯃꯅꯤꯡꯗ ꯄꯨꯊꯈꯤꯗꯨꯅ ꯂꯨꯈꯝꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯑꯩ ꯄꯤꯅ ꯃꯥꯒꯤ ꯃꯁꯛꯇꯣ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯛꯂꯤ꯫ ꯃꯤꯀꯨꯞꯁꯤꯗ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯗꯤ ꯑꯅꯧꯕꯅꯤ, ꯅꯍꯥꯟꯈꯩꯒ ꯃꯁꯛ ꯃꯥꯟꯅꯗꯕ ꯄꯨꯝꯅꯧ ꯅꯧꯕ ꯑꯃ꯫ ꯌꯥꯝꯕꯨꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯅ ꯇꯩꯊꯣꯛꯄꯤꯔꯛꯏ꯫ ꯅꯪ ꯆꯦꯟꯖ ꯇꯧꯈꯤꯅꯨ꯫ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯏꯉꯥꯎ ꯉꯥꯎꯕ ꯅꯇꯧꯗꯨꯗ ꯑꯗꯨꯝ ꯂꯩꯌꯨ꯫ ꯑꯗꯨꯒ ꯑꯩꯅ ꯅꯪꯁꯦ ꯄꯨꯟꯁꯤꯁꯤꯃꯒꯤ ꯅꯨꯡꯁꯤꯖꯒꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯕꯟꯗꯣꯞ ꯊꯝꯂꯒ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯁꯨ ꯈꯤꯇ ꯄꯨꯖꯒꯦꯀꯣ, ꯌꯥꯏꯀꯣ? ꯃꯇꯥꯡꯁꯤꯗ ꯑꯩꯁꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯜꯂꯤ꯫ ꯐꯤꯜꯝꯗ, ꯋꯥꯔꯤꯗ, ꯂꯤꯂꯥꯗꯗꯤ ꯍꯦꯔꯣꯅ ꯅꯨꯡꯁꯤ ꯍꯥꯏꯔꯗꯤ ꯍꯦꯔꯣꯏꯟꯁꯦ ꯏꯀꯥꯏꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯏꯀꯥꯏꯕꯗꯨꯗꯤ ꯀꯔꯣꯝꯗ ꯂꯣꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯤꯠ ꯑꯅꯤꯁꯦ ꯀꯨꯞꯇꯅ ꯃꯥꯒꯤ ꯃꯁꯛꯇꯣ ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯉꯁꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ, ꯃꯥꯒꯤ ꯉꯁꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯑꯩ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯩꯁꯦ